ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯀꯤꯕꯤꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯅꯦꯔꯦꯇꯔ ꯑꯩꯍꯥꯛꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯈꯟꯅꯕ ꯑꯣꯏꯅ ꯊꯝꯖꯕ ꯁꯟꯗꯦ ꯁ꯭ꯄꯦꯁꯤꯌꯦꯜ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯑꯍꯤꯡꯗꯨꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯅꯥꯎꯕ ꯃꯩꯇꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠꯁꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯍꯤꯡꯗꯨꯗ ꯑꯍꯤꯡꯗꯨꯗ ꯄꯨꯡ 11 ꯑꯗꯥꯏꯃꯨꯛ ꯇꯥꯔꯛꯄ ꯃꯇꯝꯗ ꯔꯦꯁꯃꯤ ꯃꯈꯨꯠꯇ ꯇꯤꯐꯤꯟ ꯑꯃ ꯄꯥꯏ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯄꯥꯏꯗꯨꯅ ꯑꯃꯟꯕ ꯌꯨꯝ ꯑꯃꯗ ꯂꯥꯛꯂꯤ ꯌꯨꯝ ꯑꯗꯨ ꯏꯍꯣ ꯍꯣꯕ ꯄꯨꯡꯁꯦ ꯁꯦꯒꯥꯏꯕ ꯑꯀꯣꯏꯕꯗ ꯅꯥꯄꯤ ꯃꯣꯡꯁꯣꯡꯇꯅ ꯌꯣꯝꯁꯤꯜꯂꯕ ꯎꯕꯗ ꯍꯦꯛ ꯑꯀꯤꯕ ꯄꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏ ꯔꯦꯁꯃꯤ ꯑꯃꯟꯕ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯤ ꯀꯔꯤꯅꯣ ꯊꯣꯡ ꯑꯁꯤꯕꯨ ꯍꯦꯛꯇ ꯍꯥꯡꯂꯒ ꯂꯩꯔꯝꯂꯤꯕ ꯔꯦꯁꯃꯤ ꯀꯥ ꯑꯃꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯗꯥ ꯊꯧꯕ ꯇꯥꯕ꯭ꯔꯣ ꯗꯥ ꯊꯧꯕ ꯔꯦꯁꯃꯤ ꯃꯈꯨꯠꯇꯒꯤ ꯇꯤꯐꯤꯟ ꯑꯗꯨ ꯇꯦꯕꯜꯗ ꯊꯝꯃꯤ ꯕꯣꯇꯜ ꯑꯗꯨꯒ ꯃꯣꯠꯂꯕ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯂꯒ ꯔꯦꯁꯃꯤꯅ ꯊꯧꯕꯕꯨ ꯀꯧꯔꯒ ꯃꯝꯂꯕ ꯀꯥ ꯈꯨꯗꯤꯡꯗ ꯆꯪꯂꯤ ꯑꯁꯨꯝ ꯊꯤꯕꯗ ꯐꯪꯗ꯭ꯔꯕꯗ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯒ ꯃꯅꯤꯡ ꯃꯌꯥꯗ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯕꯨ ꯂꯩꯇ꯭ꯔꯦ ꯔꯦꯁꯃꯤ ꯑꯃꯨꯛ ꯊꯧꯕꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ ꯑꯗꯨꯕꯨ ꯔꯦꯁꯃꯤꯅ ꯊꯧꯕꯒꯤ ꯀꯥꯗ ꯀꯥꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯃꯊꯟꯇ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯔꯦꯁꯃꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯀꯅꯥꯅꯣ ꯗꯥ ꯊꯧꯕ ꯀꯅꯥꯅꯣ ꯔꯦꯁꯃꯤ ꯀꯤꯔꯁꯨ ꯀꯤꯅ ꯊꯣꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠꯅ ꯔꯦꯁꯃꯤꯒꯤ ꯃꯃꯥꯏꯗ ꯐꯨꯔꯤ ꯑꯗꯨꯕꯨ ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯆꯤꯟ ꯈꯨꯝꯖꯟꯗꯨꯅ ꯃꯈꯨꯠ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯔꯦꯁꯃꯤꯒꯤ ꯃꯉꯛꯁꯝ ꯃꯄꯥꯗ ꯊꯥꯡ ꯑꯗꯨ ꯊꯝꯂꯒ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯀꯔꯤꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄꯅꯣ ꯅꯪ ꯀꯅꯥꯅꯣ ꯔꯦꯁꯃꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯃꯃꯥꯏꯗ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯃꯀꯣꯏ ꯃꯔꯥꯡꯗꯨꯒ ꯂꯣꯏꯅꯅ ꯔꯦꯁꯃꯤꯕꯨ ꯎꯕ ꯃꯇꯝꯗ ꯃꯈꯨꯠꯇꯒꯤ ꯊꯥꯡꯗꯨ ꯍꯥꯏꯗꯈꯤ ꯔꯦꯁꯃꯤ ꯃꯤꯍꯨꯟ ꯆꯦꯡꯒꯥ ꯆꯤꯡꯒꯣꯝꯅꯔꯕꯅꯤ ꯔꯦꯁꯃꯤꯕꯨ ꯎꯕ ꯃꯇꯝꯗ ꯊꯧꯕꯅ ꯆꯥꯛ ꯔꯦꯁꯃꯤ ꯍꯣꯏ ꯏꯃꯨꯡꯗ ꯊꯝꯂꯝꯂꯕꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤꯁꯨ ꯌꯥꯎꯔꯕꯅꯤ ꯆꯥꯔꯣ ꯂꯥꯛꯑꯣ ꯔꯦꯁꯃꯤꯅ ꯇꯤꯐꯤꯟ ꯑꯗꯨ ꯍꯥꯡꯗꯣꯛꯂꯤ ꯇꯦꯡꯀꯣꯠ 2 ꯍꯥꯡꯗꯣꯛꯂꯗꯨꯅ ꯇꯦꯡꯀꯣꯠ 2 ꯑꯃꯅ ꯅꯨꯡꯗꯥꯡꯒꯤꯅꯤꯀꯣ ꯊꯝꯂꯒꯦ ꯍꯥꯏꯗꯨꯅ ꯊꯝꯈ꯭ꯔꯦ ꯊꯧꯕ ꯆꯥꯛꯇꯨ ꯎꯕ ꯃꯇꯝꯗ ꯇꯥꯞ ꯂꯥꯛꯂꯒ ꯆꯥꯔꯤ ꯔꯦꯁꯃꯤ ꯗꯥ ꯊꯧꯕ ꯉꯔꯥꯡꯒꯤ ꯇꯤꯐꯤꯟꯗꯨꯗꯤ ꯑꯩ ꯄꯨꯈ꯭ꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯄꯨꯔꯛꯂꯅꯕ ꯑꯗꯨꯕꯨ ꯊꯧꯕ ꯈꯨꯝꯗꯦ ꯑꯉꯥꯎꯕꯒꯤ ꯆꯥꯛꯆꯥ ꯍꯥꯏꯔꯤꯗꯅ ꯁꯣꯔ ꯐꯨꯟꯕ ꯃꯈꯩ ꯄꯨꯇꯨꯞ ꯆꯥꯔꯤ ꯔꯦꯁꯃꯤꯅ ꯄꯥꯗꯨꯗ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯊꯧꯕꯅ ꯇꯤꯐꯤꯟ ꯊꯤꯔꯤꯕꯅꯤ ꯈꯪꯂꯗꯨꯅ ꯃꯈꯨꯠꯇꯨ ꯀꯥꯡꯈꯗ ꯊꯤꯜꯂꯒ ꯀꯥꯡꯈ ꯑꯁꯨꯝꯅ ꯇꯧꯕꯗ ꯔꯦꯁꯃꯤꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯀꯥꯡꯈꯔꯣꯝꯗ ꯆꯪꯂꯒ ꯀꯥꯡꯈꯗ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯔꯦꯁꯃꯤ ꯀꯥꯡꯈꯗ ꯊꯧꯔꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯡꯗꯒꯤꯅ ꯃꯀꯣꯛ ꯐꯥꯎꯕ ꯇꯨꯖꯨꯡꯕ ꯐꯥꯎꯈꯤ ꯔꯦꯁꯃꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯊꯧꯕꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯊꯧꯕꯅ ꯀꯥꯡꯈ ꯑꯁꯨꯝꯅ ꯑꯗꯨꯝ ꯍꯥꯏ ꯔꯦꯁꯃꯤ ꯑꯃꯨꯛꯀꯁꯨ ꯀꯥꯡꯈꯗ ꯌꯦꯡꯂꯤ ꯍꯟꯗꯛꯇꯤ ꯇꯤꯐꯤꯟ ꯑꯗꯣ ꯎꯔꯦ ꯔꯦꯁꯃꯤ ꯇꯤꯐꯤꯟ ꯑꯗꯨ ꯄꯥꯏꯔꯒ ꯗꯥ ꯊꯧꯕ ꯆꯥꯛꯇ ꯂꯣꯏꯅ ꯆꯥꯎꯀꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤꯅ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯇꯦꯐꯤꯜ ꯀꯥꯅꯤꯁꯦ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯂꯒ ꯆꯥꯔꯣ ꯏꯁꯤꯡꯗꯤ ꯑꯗꯨꯅ ꯀꯣꯟꯅꯅꯕ ꯆꯥꯔꯣ ꯑꯩ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯊꯧꯕꯗꯤ ꯔꯦꯁꯃꯤꯅ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯥꯔꯤ ꯔꯦꯁꯃꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯃꯄꯥꯟꯗꯒꯤ ꯄꯨꯟꯅ ꯊꯥꯖꯤꯜꯂꯤ
Asumna Resmi makhongna tapna tapna thorokle kidi kibani adubu nungsiriwa kobana mana mamang thakta langjakhiba mayamdo khara toirabasu kopirabati haiduna laklibani mahaksu Resmina thongal jorokpa matamda songlaba napi marakta napido pire pire harakki Resmi pakhatpana loire adubu nungthilgi matam oibada ka henadi kipa pokti lengliba napidugi manakta changlakpada lillamana hangoi mabu umduna tharo maro onduna leirami Resmi pakhatpa kharadi phare adubu Resmi ki matungda mi amana kolokpakum torami madu Resmi pakhatpana thorakpa matamda kanasu leiramti Resmi mihundo senga changumne adubu wakhalda phathajai angamukti natabanina Resmi do mayum tana salage khanna makuta tepin pai ising bottle ahangbaduga thoraklapa matamda thongal yorpa matamda angauba sebang amada ayepa matarame Resmi na karino haina yenguba matamda Subhas tharga faste asumna tharame aduga angangba machugi meyekna khoro khoro khochale Resmi asum pakhatpa helakle mayum tana salage khanna thuna lagle mayum yoramdaida Subhas ka Roshanga lakpaga punna thingne makhoi ahumdo uba matamda Resmi kharadi khaudak sai adubu lambinina chataba yadabanina adum lai Subhasna Resmi uba matamda Resmi karai chalurino Resmina da Subhas aise Resmi makhatan haite lakpana karai da oiruni thauboida natro oiramni Resmi lakpagi wahaido tabada swai lawi Roshan Resmi nang adumaina tawganu karigumba thawbana wakhal tarakpa tholo ha aikhoi kari oigani nang khangdabra nang angang nateko wakhal khar khallo Resmi kaino noina hairi thibo lakpana phare aikhoi salake ado nomatang di punba yabani nang handak marakse kainomi tawtoiko Roshan hoine nong phadoksu hanabu punba yaidana Subhasna Resmi nangse adi fajareko Resmi wakhal khal hoi matang saada punch lakpan phare aikhoi chalage party tawrukhidoini chalage ko asumna makhoi ahum marau leba minok noklaga gari mathakta kakhalaga tonglaga chakre Resmi hana punkhiba kaubanina ningsingluba matamda kayadi ningamjadriba amuksu khale makhoiga pulamdrabati da thauba laijingado asumna tholabloi asum khanna lakpana mayum yorakkiba khangauti Resmi magi kada changlalaga magi table mathakta leiriba laijingna pirakkiba diary do uba matamda thamoi sokna kaplaga khunduna kapsari laijing nangai bozu phawa warauramgani ko ayam lankre ngasida ningamaktre aise kayada phatriba ayam lale laijing ayam lale da thauba nangna wakal taraklaga aibu karini haina khanba ai khangdre ai ngaure punama mihau sauba nungsiba nang leirambadagi khudingmak kainare ai khanbam kandre ai ngaure numitagi matam yorokle lakpa Roshan Subhas makhoi party loiraduna laknari
Nong thili thili tai pumamam maduda makoina khungi mi poloipam mapa yorpa matamda nong khapagi mangal na uri arapada mang mapada nupi ama mapi thongdana leptuna lebada gari thoriba lakpana gari do kham gari khang kham baduda Rosan kaidawrage mo kaidawrage bai Subhasna kaino matang sadana gari mu khamisbo kaidawrage lakpati somda mamitto makhut anina suru suru mu nairaga nupi aduda mu yengi Rosanna lakpagi lengchunta pairakpada lakpa khangpre khangi khanghaudana ayawdi asumaina larokki Subhasna haima kaidawrage nangbo ha laba kaidawrage lakpana pakhatna yengotu adamang mapada nupi ama leptuna leibase noibu udra haiba ayam kire bai Subhaska Rosan ga yengi ngaihak munna yenglaba matungda amangba ehing aduda nonglaktuda nupi ama mang mapada leptuna lebato nong khakpagi mangal marakta uri lakpana udra haiba ne nokoibo Rosanna pakhatna ure bai asibu mira laira kanano sibo Subhasna imai tema hojiki matam sidabu chasilause kaidore haibano manakta thojilaba yingsi nupa akhoi homne nupi mathanda kaidaudoino adu ki ru kari no noibo nupa man kidre he lakpa kina gari do thore adu gari do naksalakpa matam nupi do leramthi Subhasna aina haidro kari kanadabada tan chadradi asabi nupi goirangani haiti nupa na hangai bidu lakpa ngangi nang sima somna na kibana loire thak ni kamla kase asumna Subhasna makhoi anina ngang ga lakpada akiba phawdaba Subhas khanghaudana mana phangni basi adugi nakanda nupi ama phamlaki Subhas khangbre khangduna khanglaw lawrki lakpaga Rosan gadi kina lakpaga Subhasna lawrpaduga mapa hek sanana gari do kham khame lakpana kaino laba nungdang sida Rosan adu kana lawri to kari hino nungdang sida ko as kibina loire nang sideba ko natei chathi Subhasti pakhatpana loire wa ngamra ngamde gari manungi light to phathali lakpana Subhas yamna pakhatna itta bai laba nupi ne husiki to nupi ne lakpana as shini henangibo hosupu dai degi nupi no kina kibane nang sideba ko pelabani Subhas laising ne Rosan nang swai se dum lehorage haibro ha nang swai se lehorage haibro akhoi chakrora lakpana sikraba nupi tubu karai dagi no nungdang sida palakli sibo nang buki de haidai ne akhoi de kiye dumai tawnu Subhas chalase asumna Subhas no magi mobile de yema matamda pung 12 makhai chap chana ta lerami lakpa gari do amuk thorakli Rosan ne yum su yaudore amuk larakani ko gari do asum thobana Subhas soi ki thongal yorokli lakpana laba chinjalam khwai bro ki bro amama sida Subhas yarani deita nakhoi chacharu thongal yorobani na ai do mitan chakhraki Subhas asum hairka lakpo Rosan gasu Subhas puthanam duna chakri Subhas to akibadi phawri bani makhoi gi thongal to adu suyamna sang sangadap suyamna wale Subhas asum kibadi po ki da basaraga sanglakpatha tungda mi ama inar patungna tawki Subhas ngaihak chap lepi lawai chamga chap yum makhutna makokta amuk nan thaje aduga
ꯇꯨꯡꯂꯣꯝꯗ ꯇꯞꯅ ꯌꯦꯡꯊꯣꯔꯛꯈꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯁꯝ ꯃꯅꯥ ꯁꯥꯡꯕ ꯃꯀꯣꯏ ꯃꯔꯥꯡ ꯍꯧꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯕꯥꯁ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯎꯒꯅꯨ ꯂꯥꯎꯒꯅꯨ ꯅꯪꯒꯤ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ꯫ ꯁꯨꯕꯥꯁꯅ ꯀꯅꯥꯅꯣ? ꯍꯥ ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯅꯪ ꯀꯅꯥꯅꯣ? ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯂꯒ ꯑꯩꯕꯨ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯍꯥ ꯅꯪ ꯑꯩꯕꯨ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯁꯨꯕꯥꯁ ꯍꯦ ꯅꯪ ꯑꯉꯥꯎꯕ꯭ꯔꯥ? ꯍꯥ ꯅꯪ ꯑꯉꯥꯎꯕ꯭ꯔꯥ? ꯀꯅꯥꯅꯣ? ꯅꯊꯋꯥꯏꯗꯣ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯗꯤ ꯅꯪꯕꯨ ꯍꯥꯠꯀꯦ ꯂꯥꯛꯄꯅꯤ꯫ ꯑꯩ ꯅꯪꯕꯨ ꯎꯔꯒ ꯀꯤꯔꯒ ꯆꯠꯀꯗꯕ ꯅꯠꯇꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠꯇ ꯎꯇꯨꯞ ꯑꯃ ꯄꯥꯏꯔꯒ ꯁꯨꯕꯥꯁꯀꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯁꯨꯕꯥꯁ ꯀꯤꯗꯗꯨꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯦꯟꯗꯨꯅ ꯅꯪ ꯀꯅꯥꯅꯣ? ꯍꯥ ꯇꯥꯟꯅꯔꯛꯀꯅꯨ ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ? ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯁꯨꯕꯥꯁ ꯃꯃꯥꯏ ꯎꯞꯁꯟꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯩ ꯁꯨꯕꯥꯁꯄꯨ ꯂꯧꯈꯠꯂꯒ ꯄꯣꯠ ꯂꯣꯏꯕ ꯂꯣꯏꯔꯦ꯫ ꯄꯨꯂꯤꯁꯅ ꯂꯥꯛꯄ ꯑꯃꯗꯤ ꯔꯣꯁꯟꯗ ꯋꯥꯍꯪ ꯀꯌꯥ ꯆꯠꯊꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯍꯥꯠꯇꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯕ ꯉꯝꯈꯤꯗꯦ꯫ ꯊꯧꯕꯒꯤ ꯆꯥꯛ ꯔꯦꯁꯃꯤꯅ ꯑꯗꯨꯝ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯔꯤ꯫ ꯅꯣꯡꯃꯁꯨ ꯔꯦꯁꯃꯤꯅ ꯆꯥꯛ ꯊꯤꯜꯂꯨꯔꯒ ꯊꯣꯡꯒꯥꯜ ꯊꯣꯔꯛꯄꯗ ꯅꯍꯥꯟꯃꯨꯛꯀꯤ ꯑꯗꯨꯃꯥꯏꯅ ꯑꯉꯧꯕ ꯆꯦꯕꯥꯡ ꯑꯃꯗ ꯂꯥꯛꯄ ꯑꯃꯗꯤ ꯔꯣꯁꯟ ꯊꯥꯗꯨꯅ ꯌꯨ ꯑꯥꯔ ꯅꯦꯛꯁ ꯑꯁꯨꯝꯅ ꯊꯥꯔꯒ ꯑꯉꯥꯡꯕ ꯃꯨꯛ ꯑꯃꯅ ꯈꯣꯔꯣ ꯈꯣꯠꯆꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯦꯁꯃꯤ ꯄꯥꯈꯠꯂꯗꯨꯅ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯂꯥꯛꯄꯗ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯥꯛꯄꯒ ꯔꯣꯁꯟꯒ ꯃꯈꯣꯡꯅ ꯂꯥꯛꯄꯗꯣ ꯎꯈꯤ꯫ ꯔꯦꯁꯃꯤꯅ ꯃꯈꯣꯏ ꯎꯕ ꯃꯇꯝꯗ ꯗꯥ ꯂꯥꯛꯄ, ꯗꯥ ꯔꯣꯁꯟ, ꯁꯣꯔꯥꯠ ꯂꯥꯛꯂꯕ꯭ꯔꯣ? ꯂꯥꯛꯄ ꯍꯣꯏ ꯂꯥꯛꯂꯦ꯫ ꯅꯪꯗꯤ ꯂꯥꯛꯂꯣꯏꯗ꯭ꯔꯥ? ꯔꯦꯁꯃꯤꯅ ꯂꯥꯛꯀꯅꯤꯌꯦ꯫ ꯔꯣꯁꯟ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ꯫ ꯔꯦꯁꯃꯤ ꯍꯣꯏ꯫ ꯑꯁꯨꯝꯅ ꯔꯦꯁꯃꯤ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯂꯥꯛꯄꯒ ꯔꯣꯁꯟꯒ ꯌꯨ ꯈꯔꯁꯨ ꯊꯛꯂꯦ꯫ ꯍꯩꯖꯥꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯊꯣꯡꯒꯥꯜꯗꯒꯤ ꯊꯣꯔꯛꯄꯗ ꯊꯥꯕꯜꯁꯨ ꯈꯔ ꯐꯩ꯫ ꯊꯥꯕꯜ ꯂꯩꯅꯝꯇꯅ ꯄꯨꯡꯉꯥꯎ ꯉꯥꯎꯏ꯫ ꯔꯣꯁꯟꯅ ꯏꯇꯥꯎ ꯃꯄꯥꯟ ꯂꯝꯗ ꯊꯣꯛꯂꯛꯈꯤꯒꯦ꯫ ꯅꯪ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯣꯀꯣ꯫ ꯂꯥꯛꯄꯗꯤ ꯃꯣꯕꯥꯏꯜꯗꯣ ꯌꯦꯡꯂꯒ ꯃꯃꯥꯏꯗꯣ ꯑꯣꯟꯊꯣꯔꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯔꯣꯁꯟꯒꯤ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯕꯗꯣ ꯎꯈꯤ꯫ ꯂꯥꯛꯄꯅ ꯃꯈꯣꯜ ꯅꯦꯛꯅ ꯄꯥꯈꯠꯄꯁꯨ ꯍꯦꯟꯃꯟꯈꯤꯕꯅ ꯍꯛꯀꯤ ꯏꯁꯤꯡ ꯐꯥꯎꯕ ꯃꯊꯟꯇ ꯆꯤꯠꯂꯤ꯫ ꯀꯝꯂꯥꯄꯥꯗꯣ ꯊꯛ ꯅꯤꯛꯅ ꯃꯈꯨꯠꯇ ꯊꯤꯜꯂꯒ ꯏꯇꯥꯎ ꯑꯝꯇ ꯊꯨꯅ ꯊꯣꯔꯛꯑꯣ ꯃꯐꯝꯗꯨꯗꯒꯤ ꯏꯇꯥꯎ꯫ ꯂꯥꯛꯄꯅ ꯄꯥꯈꯠꯅ ꯍꯥꯏꯕꯗꯨꯗ ꯔꯣꯁꯟꯗꯣ ꯀꯤꯔꯦ꯫ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯒ ꯀꯩꯅꯣ ꯏꯇꯥꯎ ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯑꯍꯤꯡꯁꯤꯗ ꯉꯥꯎꯕ꯭ꯔꯣ ꯅꯪꯕꯣ? ꯅꯨꯄꯤ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯂꯥꯛꯄꯅ ꯔꯣꯁꯟꯗ ꯈꯔ ꯊꯨꯅ ꯆꯠꯂꯁꯤ ꯍꯥꯏꯅ ꯄ꯭ꯔꯞ ꯃꯈꯣꯡꯅ ꯊꯨꯅ ꯂꯥꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤ 3 ꯐꯥꯡꯕ ꯌꯧꯔꯛꯂꯦ꯫ ꯊꯥꯞꯅ ꯎꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯤꯞꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯀꯣꯟꯁꯤꯟꯅꯩ꯫ ꯔꯣꯁꯟꯅ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ꯫ ꯂꯥꯛꯄꯅ ꯑꯃꯨꯛ ꯀꯅꯥꯅꯣ ꯁꯤꯕꯣ? ꯃꯤꯔ ꯂꯥꯏꯔ? ꯑꯁ ꯑꯍꯤꯡꯁꯤꯗ ꯌꯨꯝꯁꯨ ꯌꯧꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯂꯥꯛꯂꯗꯤ ꯐꯅꯤꯗ꯫ ꯔꯣꯁꯟ ꯍꯦꯔꯥ ꯏꯇꯥꯎ ꯅꯨꯄꯥꯅꯤ ꯆꯠꯁꯤ ꯀꯩꯗꯧꯔꯨꯅꯤ ꯑꯍꯤꯡꯁꯤꯗ ꯃꯤꯔ ꯂꯥꯏꯔ ꯍꯦꯛꯇ ꯌꯦꯡꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯀꯤꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯅꯨꯄꯥꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯥꯛꯄꯒ ꯔꯣꯁꯟꯒ ꯀꯨꯔꯨꯞ ꯌꯦꯡꯅꯩ꯫ ꯑꯗꯨꯒ ꯊꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯣꯔꯣꯠ ꯇꯧꯕ ꯊꯦꯡꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯦꯞꯄ ꯃꯇꯝꯗ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯂꯦꯞꯈꯤ꯫
ꯂꯥꯛꯄꯒ ꯔꯣꯁꯟꯒ ꯍꯣꯠꯇꯅ ꯆꯦꯜꯂꯛꯏ ꯑꯗꯨꯕꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯌꯧꯔꯛꯄꯗ ꯃꯁꯝ ꯃꯅꯥ ꯁꯥꯡꯕ ꯃꯀꯣꯏ ꯃꯔꯥꯡ ꯆꯣꯡꯕ ꯅꯨꯄꯥ ꯑꯃꯅ ꯃꯈꯨꯠꯇ ꯎꯇꯨꯞ ꯑꯃ ꯄꯥꯏꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ ꯂꯥꯛꯄ ꯔꯣꯁꯟ ꯃꯈꯣꯏ ꯑꯅꯤꯗꯣ ꯅꯨꯄꯥ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯀꯤꯕ ꯄꯣꯛꯏ ꯅꯨꯄꯥ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯣꯡꯁꯣꯡ ꯑꯃꯗ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯟꯅꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯈꯣꯡꯕꯥꯜ ꯑꯃꯗ ꯂꯥꯛꯄ ꯑꯃꯗꯤ ꯔꯣꯁꯟ ꯃꯃꯥꯏꯅ ꯎꯞꯁꯟꯗꯨꯅ ꯁꯤꯔꯒ ꯇꯥꯔꯝꯃꯤ ꯂꯩꯀꯥꯏ ꯑꯗꯣ ꯌꯥꯝꯅ ꯀꯤꯅꯔꯦ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯎꯇꯨꯞꯅ ꯀꯩꯅ ꯇꯣꯝꯂꯒ ꯍꯥꯠꯂꯝꯕ ꯉꯥꯛꯇꯅꯤ ꯃꯤꯁꯤꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯋꯥꯍꯪ ꯀꯌꯥ ꯆꯠꯊꯈꯤ ꯑꯗꯨꯕꯨ ꯃꯤꯁꯤꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯐꯪꯈꯤꯗꯦ ꯔꯦꯁꯃꯤ ꯃꯥꯒꯤ ꯀꯥꯗ ꯌꯥꯝꯅ ꯉꯛꯅ ꯂꯩꯔꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯃꯊꯪꯗꯅ ꯀꯅꯥ ꯂꯥꯏꯁꯤꯡꯕꯨ ꯍꯥꯠꯄꯗ ꯌꯥꯎꯈꯤꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯁꯤꯔꯦ ꯑꯩ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯑꯩ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯏꯁꯥꯒꯤꯗ ꯈꯟꯕ ꯃꯤꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯕꯨ ꯀꯜꯂꯛꯇꯨꯅ ꯃꯤꯍꯧꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯊꯧꯗꯣꯛ ꯑꯗꯣ ꯑꯩꯅ ꯊꯣꯛꯍꯟꯈꯤꯕꯅꯤ ꯃꯊꯪꯗꯅ ꯀꯅꯥ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯑꯁꯨꯝꯅ ꯔꯦꯁꯃꯤ ꯃꯊꯟꯗ ꯀꯞꯂꯤ ꯊꯧꯕꯒꯤ ꯆꯥꯛ ꯊꯤꯟꯕ ꯑꯗꯨꯝ ꯂꯥꯛꯂꯤ ꯔꯦꯁꯃꯤꯅ ꯊꯧꯕꯕꯨ ꯆꯥꯛ ꯄꯤꯖꯔꯒ ꯀꯞꯂꯒ ꯍꯥꯏꯖꯔꯤ ꯇꯥ ꯊꯧꯕ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯪꯅ ꯑꯗꯨꯝꯅ ꯂꯩꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯤꯌꯦ ꯂꯥꯏꯖꯤꯡ ꯅꯕꯥꯅꯤꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯕꯨ ꯑꯩꯅ ꯀꯌꯥꯗ ꯀꯜꯂꯛꯈꯤꯕ ꯅꯨꯡꯁꯤꯕ ꯅꯪꯇꯕꯨ ꯑꯩꯒꯤ ꯑꯣꯏꯅꯤꯡꯈꯤꯕꯅꯤ ꯊꯧꯕ ꯆꯥꯛ ꯑꯗꯨ ꯆꯥꯅ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ ꯃꯃꯤꯠꯇꯒꯤ ꯏꯔꯥ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯃꯄꯤꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯔꯦꯁꯃꯤ ꯎꯈꯤꯅꯤ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯇꯩꯊꯣꯛꯆꯩ ꯔꯦꯁꯃꯤꯅ ꯇꯥꯊꯧꯕ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯅꯪ ꯅꯥꯕ ꯐꯔꯛꯑꯣꯕ ꯑꯗꯨꯕꯨ ꯗꯥ ꯊꯧꯕꯅ ꯅꯥꯕ ꯐꯔꯛꯂꯕ ꯃꯇꯝꯗ ꯑꯩꯗꯤ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯒꯅꯤ ꯐꯔꯦ ꯆꯥꯛꯇꯣ ꯐꯖꯅ ꯆꯥꯊꯣꯛꯎ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯦꯁꯃꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯊꯣꯔꯛꯂꯦ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯑꯉꯧꯕ ꯆꯦꯕꯥꯡ ꯑꯃꯗ ꯔꯦꯁꯃꯤ ꯊꯥꯗꯨꯅ ꯅꯦꯛꯁ ꯌꯣꯔ ꯇꯔꯟ ꯑꯁꯨꯝꯅ ꯊꯥꯔꯒ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯌꯦꯛꯅ ꯈꯣꯔꯣ ꯈꯣꯠꯆꯤꯜꯂꯤ ꯔꯦꯁꯃꯤ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯃꯌꯨꯝꯗ ꯊꯨꯅ ꯂꯥꯛꯂꯒ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯈꯨꯠꯇ ꯀꯔꯤꯅꯣ ꯈꯔ ꯄꯥꯏꯔꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯥꯅ ꯂꯥꯛꯂꯤ ꯔꯦꯁꯃꯤꯅ ꯋꯥꯔꯣꯜ ꯄꯨꯝꯕ ꯇꯝꯂꯤ ꯄꯨꯂꯤꯁꯅ ꯀꯔꯥꯏ ꯆꯦꯗꯣ ꯔꯦꯁꯃꯤ ꯆꯦꯅꯥ ꯑꯍꯨꯝꯗꯣ ꯄꯨꯂꯤꯁꯇ ꯄꯤꯔꯤ ꯑꯍꯥꯟꯕ ꯆꯦꯅꯥꯗ ꯁꯨꯕꯥꯁ ꯐꯥꯁꯇꯤ ꯑꯅꯤꯁꯨꯕꯗꯅ ꯂꯥꯛꯄ ꯔꯣꯁꯟ ꯌꯨ ꯑꯥꯔ ꯅꯦꯛꯁ ꯑꯍꯨꯝ ꯁꯨꯕꯁꯤꯗꯅ ꯔꯦꯁꯃꯤ ꯅꯦꯛꯁ ꯌꯣꯔ ꯇꯔꯟ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯅꯨꯄꯤ ꯃꯆꯥ ꯍꯥꯠꯂꯤꯕ ꯃꯤꯍꯥꯠ ꯑꯁꯦ ꯃꯤꯑꯣꯏ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯍꯥꯠꯄꯅꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯤꯍꯥꯠ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯣꯝꯂꯒ ꯍꯥꯠꯄꯅꯤ ꯔꯦꯁꯃꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯁꯥꯔ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯁꯥꯔ ꯄꯨꯂꯤꯁ ꯅꯨꯄꯥꯗꯨꯅ ꯑꯗꯨꯒ ꯊꯥ ꯑꯃꯨꯛꯀꯤ ꯃꯃꯥꯡꯗ ꯂꯥꯏꯖꯤꯡ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤ ꯊꯧꯗꯣꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯨ ꯀꯨꯞꯅ ꯊꯤꯒꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯂꯤꯈꯨꯟ ꯑꯃꯠꯇ ꯐꯪꯗꯦ ꯔꯦꯁꯃꯤꯗꯤ ꯂꯥꯏꯖꯤꯡ ꯄꯜꯂꯛꯄꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯃꯥꯒꯤ ꯄꯥꯈꯠꯄ ꯃꯇꯧꯗꯣ ꯎꯕꯗ ꯄꯨꯂꯤꯁꯅ ꯆꯤꯡꯅꯕ ꯈꯔꯗꯤ ꯄꯣꯛꯂꯤ ꯄꯨꯂꯤꯁꯅ ꯏꯕꯦꯝꯃ
ꯂꯥꯏꯖꯤꯡ ꯍꯥꯏꯔꯤꯕꯁꯦ ꯈꯪꯕ꯭ꯔꯥ? ꯔꯦꯁꯃꯤꯅ ꯈꯪꯉꯦ ꯁꯥꯔ, ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯅꯤ꯫ ꯄꯨꯂꯤꯁ ꯅꯨꯄꯥꯗꯨꯅ ꯅꯪꯒ ꯁꯤꯔꯤꯕ ꯅꯨꯄꯥ ꯑꯍꯨꯝ ꯑꯁꯤꯒ ꯈꯪꯅꯕ꯭ꯔꯥ? ꯂꯣꯏꯅ ꯇꯤꯟꯅꯕ꯭ꯔꯥ? ꯔꯦꯁꯃꯤ ꯃꯈꯣꯏꯁꯨ ꯏꯕꯨꯡ ꯉꯥꯛꯇꯅꯤ, ꯂꯣꯏꯅ ꯇꯤꯟꯅꯩꯌꯦ ꯁꯥꯔ꯫ ꯄꯨꯂꯤꯁ ꯅꯨꯄꯥꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯋꯥꯔꯤ ꯄꯨꯝꯕ ꯅꯪ ꯂꯣꯏꯅ ꯈꯪꯂꯝꯂꯒꯅꯤ꯫ ꯍꯥꯏꯌꯨ ꯉꯁꯤꯗꯤ ꯀꯔꯤꯒꯤꯗꯃꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯠꯇꯅ ꯃꯤꯍꯥꯠ ꯑꯁꯦ ꯊꯣꯛꯂꯤꯕꯅꯣ? ꯄꯥꯈꯠꯀꯅꯨ꯫ ꯔꯦꯁꯃꯤꯅ ꯑꯩ ꯈꯪꯗꯦ ꯁꯥꯔ, ꯑꯩ ꯈꯪꯗꯦ, ꯑꯩ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯄꯨꯂꯤꯁ ꯅꯨꯄꯥꯗꯨꯅ ꯅꯪꯒꯤ ꯊꯋꯥꯏ ꯑꯩꯈꯣꯏꯅ ꯀꯟꯒꯅꯤ, ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯅꯪ ꯊꯋꯥꯏ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯋꯥꯔꯤꯗꯣ ꯁꯦꯡꯅ ꯂꯤꯌꯨ꯫ ꯔꯦꯁꯃꯤ ꯐꯔꯦ ꯁꯥꯔ, ꯑꯩ ꯋꯥꯔꯤꯗꯣ ꯂꯤꯔꯒꯦ, ꯑꯗꯨꯕꯨ ꯑꯩꯕꯨꯗꯤ ꯀꯟꯕꯤꯌꯨ ꯁꯥꯔ, ꯑꯩꯕꯨꯗꯤ ꯀꯟꯕꯤꯌꯨ ꯁꯥꯔ꯫ ꯄꯨꯂꯤꯁ ꯅꯨꯄꯥꯗꯨꯅ ꯍꯥꯏꯌꯨ꯫ ꯅꯪꯅ ꯃꯔꯥꯜ ꯐꯅ ꯂꯩꯔꯕꯁꯨ ꯆꯪꯖꯔꯛꯂꯕ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯔꯕ ꯃꯤ ꯑꯃꯕꯨ ꯀꯟꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ꯫ ꯔꯦꯁꯃꯤ ꯀꯞꯂꯒ ꯋꯥꯔꯤꯗꯣ ꯂꯤꯔꯛꯂꯦ꯫ ꯁꯥꯔ, ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯥꯏꯁꯤꯡ ꯑꯃꯗꯤ ꯗꯥ ꯊꯧꯕ ꯑꯩꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯗꯥ ꯊꯧꯕꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯐꯣꯡꯒꯦ ꯈꯟꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯗꯦ꯫ ꯊꯃꯣꯏꯅꯨꯡꯗ ꯃꯥꯒꯤ ꯃꯤꯇꯝꯇꯕꯨ ꯂꯥꯠꯅ ꯀꯌꯥꯗ ꯆꯥꯛꯅ ꯃꯇꯝ ꯀꯌꯥ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯖꯕ ꯉꯝꯗꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯊꯧꯕꯒ ꯂꯥꯏꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯩꯅ ꯇꯥꯏ꯫ ꯊꯧꯕꯅ ꯂꯥꯏꯁꯤꯡ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯊꯃꯣꯏꯒꯤ ꯑꯔꯣꯟꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯛꯄ, ꯑꯗꯨꯕꯨ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯐꯣꯡꯒꯦ ꯈꯜꯂꯕꯁꯨ ꯏꯆꯦꯜꯁꯤꯅ ꯐꯣꯡꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯅ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯩꯔꯤꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯉꯁꯤꯗꯤ ꯏꯆꯦꯜꯁꯤꯅ ꯍꯥꯏꯔꯒꯦ꯫ ꯂꯥꯏꯖꯤꯡ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ꯫ ꯂꯥꯏꯖꯤꯡꯅ ꯗꯥ ꯊꯧꯕ, ꯑꯩꯁꯨ ꯗꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯑꯩꯅ ꯗꯥ ꯊꯧꯕꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ, ꯑꯗꯨꯕꯨ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯏꯆꯦꯜ ꯑꯁꯤꯅ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯅꯐꯝꯗ ꯄꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯖꯗꯤꯌꯦ꯫ ꯑꯩ ꯗꯥ ꯊꯧꯕꯕꯨ ꯀꯩꯗꯧꯅꯨꯡꯗ ꯂꯥꯞꯊꯣꯛꯄ ꯉꯝꯂꯣꯏꯌꯦ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯩ ꯊꯃꯣꯏ ꯀꯌꯥꯗ ꯀꯥꯏꯈꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯑꯩꯕꯨ ꯍꯦꯟꯅ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯖꯤꯟꯕꯒꯨꯝ ꯊꯣꯛꯂꯦ ꯁꯥꯔ꯫ ꯃꯈꯥ ꯇꯥꯔꯣ, ꯀꯞꯀꯅꯨ, ꯅꯪ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯃꯈꯥ ꯇꯥꯔꯣ꯫ ꯔꯦꯁꯃꯤꯅ ꯋꯥꯔꯤꯗꯣ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯃ ꯂꯥꯛꯄꯅ ꯂꯥꯏꯁꯤꯡꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯛꯈꯤ꯫ ꯂꯥꯏꯁꯤꯡꯅ ꯂꯥꯛꯄꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯃꯥꯒꯤ ꯑꯍꯦꯟꯕ ꯋꯥꯍꯩ ꯈꯔꯗ ꯂꯥꯏꯁꯤꯡꯗꯣ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯒꯤ ꯂꯥꯛꯄ ꯁꯨꯕꯥꯁ, ꯔꯣꯁꯟ ꯃꯈꯣꯏ ꯑꯍꯨꯝꯒ ꯑꯩꯒ ꯇꯥꯟꯅꯗꯨꯅ ꯃꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕꯕꯨ ꯂꯥꯞꯊꯣꯛꯅꯅꯕ ꯍꯣꯠꯅꯁꯤ ꯈꯟꯅꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯗꯥ ꯊꯧꯕꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯅꯨꯡꯁꯤꯕ ꯃꯥꯕꯨ
ꯀꯅꯥꯒꯤ ꯃꯐꯝꯗ ꯄꯤꯅꯤꯡꯒꯅꯤ ꯁꯥꯔ? ꯑꯁꯨꯝꯅ ꯈꯟꯅꯈꯤ꯫ ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤ ꯏꯉꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯆꯦꯜꯂꯁꯤ ꯍꯥꯏꯅꯈꯤꯕꯗꯣ ꯑꯩꯅ ꯇꯥꯍꯧꯏ ꯁꯥꯔ꯫ ꯑꯩꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯄꯥꯎꯗꯣ ꯇꯝꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯗꯥ ꯊꯧꯕꯒ ꯂꯥꯏꯁꯤꯡꯗꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯠꯃꯤꯟꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯗꯨꯅ ꯄꯨꯔꯒ ꯎꯃꯪ ꯑꯃꯗ ꯄꯨꯁꯜꯂꯒ ꯅꯨꯃꯤꯠꯇꯨꯗ ꯂꯥꯏꯁꯤꯡꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯈꯤꯌꯦ ꯁꯥꯔ꯫ ꯃꯥꯒꯤ ꯍꯛꯆꯥꯡ ꯍꯤꯡꯅ ꯍꯤꯡꯅ ꯐꯨꯝꯈꯤ꯫ ꯑꯗꯨꯒ ꯗꯥ ꯊꯧꯕꯁꯨ ꯃꯈꯣꯏꯅ ꯎꯇꯨꯞꯅ ꯊꯣꯝꯗꯨꯅ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯍꯨꯟꯇꯣꯛꯂꯝꯕ ꯁꯥꯔ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯪꯊꯣꯛꯂꯝꯕ ꯗꯥ ꯊꯧꯕꯗꯣ ꯉꯁꯤꯗꯤ ꯏꯃꯥꯟꯅꯗ꯭ꯔꯕ ꯑꯉꯥꯎꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯥꯔ꯫ ꯑꯩ ꯌꯥꯝꯅ ꯉꯝꯃꯛꯇ꯭ꯔꯦ ꯁꯥꯔ꯫ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯃꯤꯒꯤ ꯇꯁꯦꯡꯕ ꯅꯨꯡꯁꯤꯕꯕꯨ ꯊꯨꯒꯥꯏꯗꯨꯅ ꯐꯪꯂꯔꯣꯏꯗꯕ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯀꯌꯥꯗ ꯑꯣꯠꯂꯤꯕ ꯑꯩ ꯏꯁꯥꯅ ꯏꯔꯥꯜ ꯌꯥꯖꯔꯦ ꯁꯥꯔ꯫ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ꯫ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯍꯤꯡꯗꯨꯗ ꯊꯧꯗꯣꯛꯇꯣ ꯊꯣꯛꯍꯟꯈꯤꯕꯅꯦ꯫ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯁꯥꯔ꯫ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯁꯥꯔ꯫ ꯑꯩꯒꯤ ꯄꯤꯅꯤꯡꯕ ꯏꯔꯥꯜ ꯄꯤꯕꯤꯌꯣ꯫ ꯑꯗꯨꯕꯨ ꯑꯩꯕꯨꯗꯤ ꯀꯟꯕꯤꯌꯣ꯫ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯁꯥꯔ꯫ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ꯫ ꯄꯨꯂꯤꯁꯅ ꯔꯦꯁꯃꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯦ꯫ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯄꯨꯂꯤꯁꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯊꯧꯕ ꯈꯣꯏ ꯃꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯁꯨ ꯄꯨꯂꯤꯁ ꯀꯌꯥꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯄꯨꯂꯤꯁꯁꯤꯡꯗꯤ ꯊꯧꯕꯕꯨ ꯃꯤꯍꯥꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯤꯡꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯊꯧꯕꯅ ꯀꯔꯤ ꯇꯧꯔꯤꯕ, ꯀꯗꯥꯏꯗ ꯆꯠꯂꯤꯕ ꯍꯥꯏꯕꯗꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯔꯦꯁꯃꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤ꯫ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎꯗꯨ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯛꯈꯤ꯫ ꯔꯦꯁꯃꯤ ꯊꯣꯡꯅꯥꯎꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯊꯣꯡꯅꯥꯎꯗꯣ ꯃꯊꯟꯇ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯟꯈꯤ꯫ ꯔꯦꯁꯃꯤ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯃꯃꯤꯠ ꯉꯥꯛꯁꯪ ꯉꯥꯡꯅ ꯂꯩꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ꯫ ꯔꯦꯁꯃꯤ ꯃꯈꯣꯡ ꯀꯥꯇꯣ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯃꯇꯨ ꯃꯔꯩ ꯄꯨꯂꯞ ꯐꯥꯖꯤꯟꯗꯨꯅ ꯊꯛ ꯊꯛ ꯅꯤꯛꯅ ꯂꯥꯎꯒꯦ ꯈꯜꯂꯤ, ꯂꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯊꯣꯡꯅꯥꯎꯗꯒꯤ ꯅꯨꯄꯤ ꯑꯃ, ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯩꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯌꯦꯡꯂꯛꯈꯤ꯫ ꯔꯦꯁꯃꯤ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯅꯨꯄꯤ ꯑꯗꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯆꯪꯉꯛꯈꯤ꯫ ꯔꯦꯁꯃꯤ ꯐꯛꯂꯥꯡꯗ ꯉꯥꯊꯗꯨꯅ ꯀꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯄꯤ ꯑꯗꯣ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ, ꯂꯥꯏꯖꯤꯡꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯣꯏꯔꯝꯈꯤ꯫ ꯊꯋꯥꯏ ꯑꯗꯨꯅ ꯄꯦꯟꯗꯅ ꯔꯦꯁꯃꯤꯗ ꯌꯦꯡꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯗꯨꯅ ꯃꯈꯨꯠꯇꯒꯤ ꯊꯧꯔꯤ ꯑꯃ ꯄꯨꯊꯣꯔꯛꯈꯤ꯫ ꯔꯦꯁꯃꯤ ꯂꯥꯎꯕꯁꯨ ꯉꯝꯗ ꯀꯌꯥꯗ ꯋꯥꯅ ꯈꯥꯡꯂꯤꯕ꯫ ꯂꯥꯟꯖꯔꯦ, ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯑꯅꯤꯗꯣ ꯂꯣꯟꯖꯩ꯫ ꯊꯋꯥꯏ ꯑꯗꯣ ꯔꯦꯁꯃꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯊꯧꯕ ꯇꯨꯝꯗꯨꯅ ꯂꯩꯔꯤ, ꯂꯥꯏꯖꯤꯡꯒꯤ ꯊꯋꯥꯏꯅ ꯀꯞꯇꯨꯅ꯫ ꯗꯥ ꯊꯧꯕ, ꯍꯧꯒꯠꯂꯣ ꯗꯥ, ꯍꯧꯒꯠꯂꯣ꯫ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯏꯊꯧ ꯂꯣꯏꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯩꯕꯨ ꯄꯣꯠꯂꯣꯏꯕꯤꯌꯣ, ꯍꯧꯒꯠꯂꯣ ꯗꯥ꯫ ꯑꯩ ꯅꯨꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯩꯕꯨ ꯄꯣꯠꯂꯣꯏꯕꯤꯌꯣ꯫ ꯍꯧꯒꯠꯂꯣ ꯗꯥ, ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯒꯅꯣ꯫ ꯑꯩꯕꯨ ꯄꯣꯠꯂꯣꯏꯕꯤꯌꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯊꯧꯕꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯍꯧꯗꯣꯛꯂꯕꯗ ꯊꯧꯕ ꯃꯃꯤꯠ ꯐꯛ ꯄꯥꯡꯂꯛꯈꯤ꯫ ꯂꯥꯏꯖꯤꯡꯒꯤ ꯊꯋꯥꯏꯅ ꯄꯨꯗꯨꯅ ꯂꯥꯏꯖꯤꯡꯕꯨ ꯍꯤꯡꯅ ꯍꯤꯡꯅ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯊꯧꯕ
ꯐꯨꯝꯂꯤꯕ ꯃꯐꯝ ꯑꯗꯣ ꯀꯣꯊꯣꯛꯏ ꯂꯥꯏꯖꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯂꯩꯔꯝꯈꯤ ꯊꯧꯕ ꯂꯥꯏꯖꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯀꯣꯟꯗꯨꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯔꯤꯕ ꯂꯥꯏꯖꯤꯡ ꯇꯥꯕ꯭ꯔꯥ ꯑꯩ ꯅꯪꯕु ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ ꯍꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ ꯁꯦ ꯂꯥꯏꯖꯤꯡ ꯍꯧꯒꯠꯂꯣ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯩꯗꯧꯅꯨꯡꯗ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯁꯦ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯜꯂꯦ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯈꯤꯗꯦ ꯅꯪꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯂꯥꯏꯁꯤꯡꯅ ꯑꯩ ꯗꯥꯕꯨ ꯋꯥꯔꯧꯗꯤꯌꯦ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯒꯤꯗꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗ꯭ꯔꯦ ꯑꯄꯥꯝ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯧ ꯍꯥꯏꯅ ꯑꯗꯨꯕꯨ ꯗꯥꯊꯧꯕ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯣ ꯂꯩꯔꯝꯂꯕꯗꯤ ꯏꯕꯥꯅꯤ ꯑꯃꯨꯛ ꯊꯦꯡꯅꯈꯤꯁꯤꯀꯣ ꯗꯥꯊꯧꯕ ꯑꯩꯕꯨ ꯋꯥꯔꯧꯔꯒꯅꯣ ꯑꯩꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯦ ꯗꯥꯊꯧꯕ ꯁꯦ ꯀꯞꯇꯨꯅ ꯂꯩꯔꯒꯅꯣ ꯗꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯕꯨ ꯄꯣꯠꯂꯣꯏꯕꯤꯌꯣ ꯑꯍꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯩꯕꯨ ꯄꯣꯠꯂꯣꯏꯕꯤꯌꯣ ꯑꯩ ꯆꯠꯂꯒꯦ ꯗꯥꯊꯧꯕ ꯑꯩ ꯆꯠꯂꯒꯦ ꯑꯩꯕꯨ ꯄꯣꯠꯂꯣꯏꯕꯤꯌꯣ ꯊꯧꯕꯅ ꯌꯥꯔꯣꯏꯌꯦ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯩꯗꯧꯅꯨꯡꯗ ꯆꯠꯄ ꯌꯥꯔꯣꯏ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯍꯥ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯂꯥꯏꯖꯤꯡ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ ꯅꯪꯕꯨ ꯑꯩ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯂꯥꯏꯖꯤꯡ ꯌꯥꯔꯣꯏꯌꯦ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯂꯥꯏꯖꯤꯡ ꯂꯥꯏꯖꯤꯡꯅ ꯑꯩꯗꯤ ꯑꯁꯤꯕꯅꯦ ꯗꯥꯅ ꯑꯍꯤꯡꯕꯅꯦ ꯑꯍꯤꯡꯕꯒ ꯑꯁꯤꯕꯒ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯂꯣꯏ ꯗꯥꯊꯧꯕ ꯑꯩꯕꯨ ꯄꯣꯠꯂꯣꯏꯕꯤꯌꯣ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯣ ꯍꯟꯗꯛ ꯃꯄꯣꯛꯁꯤꯗꯗꯤ ꯗꯥꯒꯤ ꯁꯦꯕꯥ ꯃꯇꯣꯜꯂꯣꯟꯅ ꯇꯧꯕ ꯉꯝꯖꯍꯧꯗ꯭ꯔꯦ ꯑꯩꯕꯨ ꯗꯥꯅ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯕꯨ ꯄꯣꯠꯂꯣꯏꯕꯤꯌꯣ ꯑꯍꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯩꯕꯨ ꯄꯣꯠꯂꯣꯏꯕꯤꯌꯣ ꯑꯁꯨꯝꯅ ꯀꯞꯂꯝꯕ ꯂꯥꯏꯖꯤꯡ ꯈꯪꯍꯧꯗꯅ ꯐꯠ ꯃꯥꯡꯈꯤ ꯊꯧꯕ ꯂꯥꯎꯗꯨꯅ ꯀꯞꯆꯩ ꯆꯠꯈꯤꯅꯣ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏꯌꯦ ꯂꯥꯏꯖꯤꯡ ꯅꯪ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯊꯣꯛꯂꯛꯈꯨꯑꯣ ꯂꯥꯏꯖꯤꯡ ꯑꯩ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯂꯣꯏꯌꯦ ꯂꯥꯏꯖꯤꯡ ꯑꯁꯨꯝꯅ ꯊꯧꯕꯅ ꯂꯥꯏꯖꯤꯡꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤꯉꯩ ꯃꯇꯝꯗ ꯇꯨꯡꯗꯒꯤ ꯄꯨꯂꯤꯁ ꯑꯃꯅ ꯅꯣꯡꯃꯩꯅ ꯊꯧꯕꯒꯤ ꯃꯀꯣꯛꯇ ꯅꯝꯂꯒ ꯂꯦꯡꯒꯅꯨ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ ꯅꯪꯕꯨ ꯊꯤꯔꯛꯄ ꯀꯨꯏꯔꯕꯅꯤ ꯉꯁꯤꯗꯤ ꯅꯪ ꯆꯦꯟꯕ ꯌꯥꯔꯔꯣꯏ ꯍꯩ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯒꯥꯔꯤꯗ ꯍꯥꯞꯆꯟꯈꯣ ꯅꯪꯅ ꯍꯥꯠꯂꯤꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯈꯪꯂꯣꯏ ꯈꯟꯕ꯭ꯔꯥ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯅꯪꯅ ꯂꯥꯟꯈꯤꯗ꯭ꯔꯕꯁꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯅꯪ ꯗꯟꯗꯤ ꯐꯪꯗꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯦꯡꯒꯅꯨ ꯔꯦꯁꯃꯤꯁꯨ ꯉꯁꯤ ꯅꯪꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯄ ꯅꯠꯇ꯭ꯔꯥ ꯅꯆꯤꯟꯗꯨ ꯈꯨꯝꯃꯣ ꯊꯧꯕꯅ ꯇꯞꯅ ꯇꯨꯡꯗ ꯅꯝꯂꯤꯕ ꯅꯣꯡꯃꯩꯗꯨ ꯇꯥꯞ ꯃꯨꯜꯂꯒ ꯃꯁꯥꯗ ꯀꯥꯞꯁꯤꯟꯖꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯤꯕ ꯊꯋꯥꯏ ꯑꯅꯤꯗꯣ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯑꯍꯤꯡꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯖꯈꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯛꯈꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯈꯤꯕꯤꯛ ꯌꯥꯎꯔꯕꯁꯨ ꯁꯣꯏꯔꯕꯗ ꯉꯥꯛꯄꯤꯌꯨ ꯂꯥꯜꯂꯕꯗ ꯀꯟꯕꯤꯌꯨ